Lakhipuronline puthokchaba February gi tang 15 irai numit ki Khomjinba Pao tabirasi. Ahanbada maruoiba Pao. Silchar Fatak bazar da gudam ama maina tumna chakre lanthum kaya yauna amanga tathokre. Hayeng thangja numit ningtam lanmi Sagapam Gouro gi chamaga taret subu mapok kumon thoram Binnakandi da pangthoklagani. Jiribam gi District Information Officer Nameirakpam Bidyananda bu Jiri News Network ki conference hall da harao tayamna okre. Russia amasung thangnaba leibak Ukraine ani gi marakta chawna kuthokna bagi thodok thokle ngarang ayuk Russia gi lanmi singna akan mamong da landakre amasung Assam da miyoi kunthani thoi COVID positive oiba thangnakre laichar asina ngarang miyoi amata sikibagi paulite. Haujik mapung oiba Pao tabirasi. Ngarang numidang wairam pung 3 makhairom taba adwaida Silchar Fatak bazar gi gudam ama maina tumna chakre. Thodok asida kudakta fire brigade laktuna makhatana sandokpa ngamkhidrabasu yamna chawna amanga tathokre hairi. Mathol ani leiba building adugi makhagi floor da achathau tamphamni aduga mathaktana lasingi gudamni hairi. Pao gi likhun matungina thangnaba yumgi miyoi singna mathang cylinder pokhaibagi makhol tabaga loinana sahum chawna mai chakpa thengnabani hairi. Kudakta fire brigade ki gari 3 laktuna makhatana mai sandokadabadagi kalhauki. Kari karamna mai adu haurakibanu haiba khangma ngamdri. Sagapam Gouro Memorial Society Lakhipuna sinduna hayeng thangja numit February gi tang 23 ta Laikhidraba ningtam lanmi Sagapam Gouro gi chamaga taret suba mapok kumon thoram Binnakandi da ayuki pung 10 tabada pangthokadori. Thoram asida Lakhipur gi MLA Sri Kausik Rai, ex MLA Sri Rajdip Kola, Assam Vishwavidyalaya ki Professor Jiribam Raghumani, Professor Kumuzam Dhiren, Loop ki President Durga Kanto Pande, Professor Thokchom Baba Chandran Nachingba akhanaba miyoi sing saruk yagani. Thoram asida Lakhipur lamdam gi saknairaba social worker Abdul Bari Khanda jahi asigi Sagapam Gouro ningsing mana piduna kai khumna jagani loinana ningtam lanmi asigi punsi amasung thabak singde yumpham oiba ningsing chephong amasu Dr. Posamam Rajbihari amasung Dr. Yengkhom Rajbihari na edit tawduna numidasida puthokani. Hairiba thoram asida miyamna saruk yabiu haina loop ki thoburen huirem manimohonna thokpa cherolamada phongdoragli. Rashtrapati Ramnath Kovind numit humnigi Assam khongchata ngasi thunglaragani. Lachit Borphukan gi chahi chamri suba mapok kumon thoramga mari leinana Srimanta Shankardev Kala Khetra da pangthokpa thoramda mahak saruk yagani. Tongan ba thoram singda mahak saruk yabaga loinana Kaziranga gi phibam yengsingani hairi. District Information Officer DIO Jiribam Nameirakpam Bidyananda na Jiribam da DIO oina ahanba posting lakpada Jiri News Network Committee Jiribam na harao tayamna okpa gi thormama JNN gi conference hall da ngarang pangthokre. JNN gi founder Romeo Moirangthem na taram nokpa gi warol pikibaga lenana keynote address piraduna chamna pangthokliba thoramasi Jiribam da leiriba news agency asina media ga mari leinaba amabu ikai khumnajaba utpa amasung mahakna Jiribam da media gi lamda chakhotnaba honabiraknaba thauna pijabani haiki. Taramna okpagi thoramadu District Information Officer Nameirakpam Bidyananda bu JNNC gi President M. Brojen Singh na Sol amadi memento khusinaki. Thoramda Jiri News Network Committee gi President M. Brojendro, Managing Editor Seram Herajit, DIO Jiribam Nameirakpam Bidyananda, All Jiribam United Club Association Ajuka gi President Mutum Maipak Sanamangang, Jiri Development Organization gi President N. Sadananda Meitei, All Jiribam Tribal Union gi President Remkung Changsan, former President All Jiribam Working Journalist Union gi President F. Ahmad, All Jiribam Mairapaibi Apunba Loop ki President S. Susila Devi, Jiri Ima Mairapaibi Loop ki President A. Asangbi Devi amadi Women Association for Social Economic Development Jiribam ki President N. Nibarani Debina mathangsidna Chief Guest President Special Guest amadi Guest of Honor oina taistapamki. Saruk yakiba miyoi singna Jiribam da media na lauriba thaudang amadi nauna posting tarakliba DIO na Jiribam district asigi CSO Singapurna chatminaduna henna aphaba district ama oinanaba hotnabada lobeyaba amadi tobeyaba media gi role adu lobiduna ingtapa amadi chakhotpa purakani haibagi wapam sing phongtoknaki.
ꯊꯦꯡꯅꯕ ꯃꯦꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇꯒꯤ ꯃꯤꯠꯌꯦꯡ ꯀꯌꯥ ꯆꯪꯕ ꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯍꯟꯗꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯆꯍꯤ ꯆꯥꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅꯁꯨ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯂꯕ ꯖꯤꯔꯤꯕꯥꯝꯒꯤ ꯀꯥꯆꯤꯟ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅ ꯁꯥꯡꯅ ꯂꯩꯕ ꯌꯥꯅꯅꯕ ꯑꯣꯏꯕꯤꯁꯅꯨ ꯍꯥꯏꯕꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤ ꯑꯩꯈꯣꯏꯅ JNN ꯖꯤꯔꯤ ꯅꯦꯠꯋꯥꯔꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯩꯈꯣꯏꯅ ꯇꯥꯕ ꯎꯕ ꯐꯪꯗꯕ ꯆꯠꯂꯒꯁꯨ ꯇꯥꯕ ꯎꯕꯁꯨ ꯉꯝꯗꯕ ꯃꯐꯝꯗꯒꯤ ꯑꯔꯨꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯊꯨꯡꯅ ꯀꯥꯆꯤꯟ ꯀꯣꯌꯥꯗꯒꯤ ꯏ ꯄꯥꯎ ꯍꯥꯞꯄꯤꯔꯛꯄ ꯑꯗꯨꯒ ꯄꯥꯎ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯊꯪꯅꯕ ꯂꯩꯕꯥꯛ ꯌꯨꯀ꯭ꯔꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯦ ꯉꯔꯥꯡ ꯑꯌꯨꯛꯇ ꯌꯨꯀ꯭ꯔꯦꯟ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯈ꯭ꯔꯦ ꯔꯁꯤꯌꯥꯒꯤ ꯔꯥꯁꯇ꯭ꯔꯄति ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯌꯨꯀ꯭ꯔꯦꯟꯗ ꯈꯨꯠꯊꯣꯛꯅꯕꯒꯤ ꯃꯍꯨꯠꯇ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯈꯤ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡ ꯍꯣꯟꯗꯣꯔꯛꯅꯕꯒꯤ ꯑꯣꯜꯇꯔꯅꯦꯇꯤꯚ ꯑꯦꯔꯦꯟꯖꯃꯦꯟꯠꯁꯤꯡ ꯂꯧꯈꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯑꯦꯝꯕꯥꯁꯤꯅ ꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡꯅ ꯋꯥꯈꯜ ꯐꯥꯊꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯅꯅꯕ ꯈꯪꯍꯟꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯑꯃꯦꯔꯤꯀꯥꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯀ꯭ꯔꯦꯟꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯐꯤꯚꯝ ꯑꯁꯤꯕꯨ ꯅꯤꯟꯗꯥ ꯇꯧꯔꯗꯨꯅ ꯔꯁꯤꯌꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯦꯞꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯛꯁꯦꯜ ꯂꯣꯏꯁꯪꯒꯤ ꯄꯥꯎ ꯃꯇꯨꯡꯏꯟꯅ ꯑꯁꯥꯝꯗ ꯍꯧꯈꯤꯕ ꯄꯨꯡ 23ꯗ ꯃꯤꯑꯣꯏ 3,715ꯗ ꯆꯥꯡꯌꯦꯡ ꯆꯠꯊꯈꯤꯕꯗ ꯃꯤꯑꯣꯏ 52 ꯀꯣꯚꯤꯗ-19ꯅ ꯅꯥꯕ ꯊꯦꯡꯅꯈ꯭ꯔꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ 0.97 ꯑꯣꯏꯔꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯑꯁꯥꯝꯗ ꯉꯔꯥꯡ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯈꯤꯕꯒꯤ ꯄꯥꯎ ꯂꯩꯇꯦ ꯃꯅꯤꯄꯨꯔꯒꯤ ꯍꯛꯁꯦꯜ ꯂꯣꯏꯁꯪꯅ ꯊꯣꯛꯄ ꯄꯥꯎ ꯃꯇꯨꯡꯏꯟꯅ ꯃꯤꯑꯣꯏ 53 ꯉꯔꯥꯡ ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ 3.9%ꯅꯤ ꯂꯩꯅꯥ ꯑꯁꯤꯅꯉꯔꯥꯡ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯦ ꯅꯥꯕ ꯐꯔꯛꯄꯒꯤ ꯆꯥꯡ 19.05%ꯅꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ Silchar Fatak bazarda gudam ama maina tumna chakre lanthum kaya yauna amanga tathokre Hayeng thangja numit ningtam lanmi Sagapam Gouro gi chamaga teret subu mapok kumon thoram Binnakandi thongkhongda pangthoklagani Jiribam gi district information officer Nameirakpam Bidyananda bu Jiri news network ki conference hall da harao tayamna okre Russia amasung thangnaba leibak Ukraine ani gi marakta chauna khutthoknabagi thodok thokle ngarang ayuk Russia gi lanmisingna akanma mawongda landakre amasung Assam da miyoi 52 covid positive oiba thangnakre laichar asina ngarang miyoi amata sikibagi paw leite Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare